Manipur Police na Churachandpur District ki manung chana leiba Victoria Smart Marveng amadi Renkai area dagi Ngou Amasung foreign liquor Fagatpa Ngamle Hairi. Fagalaba polam sing adudi beer can chaniga yankai ni toy whiskey bottle nifu ni toy wine bottle taraga ni pan Ngou liter marfu gamari amadi gold mayan mar liter kulhumdoi ni Hairi. Masigi apun ba senfam chawrakna lupa lak lising yankai ga taruk rom oigani Hairi. Amaromda security ki apunba team na state asigi tongan mafam singda thibu humbagi thabak leptana chathari pau asina makha taraduna National Highway 37 Imphal Ziribam lambi amadi National Highway 2 Imphal Dimapur lambi da punna gari chamaga kun security force ki akanba chaching thoranga loinana Imphal tamna changlakre makha taba gari chathok jachinda ayet apan leitanaba security ki akanba chachin thorang lokhatli Hairi. Irang asiga mari lainana ching amasung tampaki mafam chamaga taragani thoida security checkpoint sing hangguptuna akan ba chachin thoranga loinana check tawbada miyoi taruk faduna wahang pahong chataki Hairi.